ꯌꯥꯎꯗꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯞꯐꯝ ꯌꯥꯎꯗꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯨꯔꯒꯅ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯁꯦ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯅꯪꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯨꯔꯒꯅ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯁꯦ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯈꯜꯁꯦ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯊꯃꯣꯏꯁꯦ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯈꯜꯁꯦ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯊꯃꯣꯏꯁꯦ ꯍꯥꯞꯐꯝ ꯌꯥꯎꯗꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯨꯅ ꯅꯨꯡꯁꯤ ꯍꯦꯛꯇ ꯌꯦꯡꯂꯛꯀꯅꯨ ꯀꯣꯏꯊꯨꯝ ꯂꯝꯕꯤ ꯈꯣꯟꯖꯦꯜꯗꯨꯅ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯔꯛꯀꯅꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥ ꯂꯩꯇ꯭ꯔ ꯊꯃꯣꯏꯅꯤ ꯀꯨꯏꯔꯛꯂꯒ ꯑꯣꯏꯖꯍꯧꯅꯤ ꯅꯤꯡꯉꯝꯖꯔꯣꯏ ꯄꯣꯠꯂꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥ ꯂꯩꯇ꯭ꯔ ꯊꯃꯣꯏꯅꯤ ꯀꯨꯏꯔꯛꯂꯒ ꯑꯣꯏꯖꯍꯧꯅꯤ ꯅꯤꯡꯉꯝꯖꯔꯣꯏ ꯄꯣꯠꯂꯣꯏꯗ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯪꯉꯦ ꯂꯩ ꯆꯤꯟꯅꯗꯅ ꯂꯣꯏꯈꯤꯕꯒꯨꯝ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯪꯉꯦ ꯂꯩ ꯆꯤꯟꯅꯗꯅ ꯂꯣꯏꯈꯤꯕꯒꯨꯝ ꯑꯣꯏꯖꯅꯤꯡꯕꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯅꯤꯡꯉꯦ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯇꯥꯖꯅꯤꯡꯉꯦ ꯑꯣꯏꯖꯅꯤꯡꯕꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯅꯤꯡꯉꯦ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯇꯥꯖꯅꯤꯡꯉꯦ ꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯖꯅꯤꯡꯉꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯖꯅꯤꯡꯉꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯍꯥꯞꯐꯝ ꯌꯥꯎꯗꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯍꯥꯏꯅ